ꯑꯩꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯦꯅ ꯍꯦꯛꯇ ꯄꯪꯌꯥ ꯌꯥꯕꯖꯥꯠ ꯅꯠꯇꯦꯅꯦ ꯑꯣꯐꯤꯁꯔꯗꯣ ꯁꯤꯑꯦꯝꯒ ꯌꯥꯝꯅ ꯌꯥꯅꯕ ꯃꯤꯅꯤ ꯑꯗꯨꯅ ꯑꯩ ꯀꯩꯁꯨ ꯇꯧ ꯉꯝꯃꯣꯏꯅꯦ ꯑꯗꯨꯅ ꯑꯉꯝꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯅ ꯃꯥꯡꯉꯤꯕ ꯁꯦꯟꯗꯣ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯧ 이렉션 ꯌꯥꯝ ꯅꯛꯁꯜꯂꯛꯑꯕꯅꯤꯀꯣ ꯑꯩꯒ ꯄꯥꯟꯅꯒꯗꯧꯔꯤꯕꯗꯣ ꯁꯦꯜꯗ ꯄꯥꯡꯒꯜꯗ ꯄꯪꯅꯣꯞ ꯅꯣꯞꯄ ꯃꯤꯗꯤ ꯅꯠꯇꯦ ꯑꯩꯒ ꯊꯦꯡꯅꯒꯗꯧꯔꯤꯕꯗꯣ ꯇꯥꯆꯧ ꯑꯗꯨꯕꯨ ꯁꯨꯝ ꯐꯥꯗꯨ ꯂꯩꯇꯥꯔꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯦꯟꯈꯩꯁꯨ ꯂꯣꯏ ꯂꯣꯏꯔꯅꯤ ꯑꯗꯨꯅ ꯂꯥꯏꯟ ꯂꯣꯏ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯄꯩꯒ ꯇꯥꯜꯍꯧꯗ꯭ꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯂꯦꯛꯁꯟꯁꯤꯗ ꯈꯔꯗꯤ ꯂꯨꯒꯅꯤ ꯑꯍꯨꯝꯗꯒꯤ ꯇꯥꯅ ꯌꯦꯜꯂꯒꯗꯤ ꯈꯔꯗꯤ ꯋꯥꯒꯅꯤ ꯁꯦꯟꯇꯔꯗꯁꯨ ꯃꯈꯣꯏꯒꯤꯅ ꯄꯥꯏꯗꯨ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯈꯔ ꯍꯦꯟꯅ ꯆꯥꯏꯔꯒ ꯃꯅꯤꯡ ꯃꯅꯥꯁꯦ ꯈꯔ ꯆꯣꯠꯍꯜꯍꯧꯗ꯭ꯔꯒꯗꯤ ꯇꯥꯆꯧ ꯉꯥꯏꯈꯣ ꯐꯥꯔꯤꯕꯁꯤꯡꯗꯨꯅ ꯄꯥꯝꯃꯤꯕꯗꯨ ꯀꯌꯥꯅꯣ ꯈꯟꯅꯔꯒ ꯑꯩꯈꯣꯏꯒꯤꯁꯨ ꯇꯣꯡꯅꯕ ꯍꯣꯠꯅꯔꯣ ꯅꯍꯥꯟꯒꯤꯅꯦ ꯐꯥꯔꯤꯕꯁꯤꯡꯗꯨꯒꯤꯅꯦ ꯑꯄꯥꯝꯕꯗꯣ ꯈꯪꯗꯣꯔꯛꯑꯣ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟꯗꯗꯤꯅꯦ ꯃꯣꯏ ꯄꯥꯔꯇꯤꯅ ꯂꯣꯏ ꯀꯥꯒꯤꯅꯅꯦ ꯊꯤꯀꯥꯒ ꯑꯃ ꯐꯪꯉꯣꯏꯀꯣ ꯊꯤꯀꯥꯒ ꯑꯃ ꯐꯪꯉꯣꯏꯗꯣꯏꯅꯤ ꯆꯣ ꯆꯥꯛꯁꯤ ꯅꯦ ꯆꯥꯅꯣꯡꯗꯨ ꯆꯥꯈꯤꯒꯦ ꯇꯥꯆꯧ ꯑꯩ ꯐꯅꯕ ꯂꯣꯏ ꯁꯤꯟꯖꯔꯒꯦ ꯑꯩꯕꯨ ꯅꯁꯤꯅ ꯃꯐꯝꯁꯤꯗ ꯀꯧꯕꯒꯤ ꯃꯔꯝꯕꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯌꯥꯝ ꯂꯥꯟꯅ ꯇꯧ ꯉꯝꯕꯤꯅꯤ ꯍꯥꯏꯅꯗꯤ ꯈꯟꯕꯤꯅꯨ ꯑꯩ ꯇꯥꯃꯣꯒꯤ ꯃꯔꯝꯗꯗꯤ ꯑꯌꯥꯝꯕ ꯈꯪꯖꯔꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯇꯝꯕꯗꯒꯤ ꯄꯥꯕꯨꯡꯗꯣ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯒꯠꯂꯛꯇ꯭ꯔꯕꯗꯤ ꯍꯥꯏꯕꯤꯌꯨ ꯀꯩ ꯃꯇꯦꯡ ꯄꯥꯡꯖꯧꯒꯦ ꯁꯥꯔꯒꯤꯗꯃꯛꯇ ꯑꯩ ꯑꯉꯝꯕ ꯍꯣꯠꯅꯖꯒꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯇꯥꯃꯣꯗ ꯂꯨꯍꯣꯡꯕ ꯄꯥꯝꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯔꯛꯑꯦ ꯃꯁꯤ ꯇꯥꯃꯣꯗ ꯅꯣꯂꯦꯖ ꯂꯩꯕ ꯂꯩꯇꯕ ꯑꯩ ꯈꯪꯖꯗꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯌꯥꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯋꯥꯐꯝꯁꯦ ꯌꯥꯕꯤꯔꯒ ꯄꯥꯕꯨꯡꯒꯤ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯕꯅꯦ ꯍꯣꯏ ꯑꯩ ꯂꯣꯏ ꯈꯪꯖꯔꯦ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ ꯑꯩꯒꯤ ꯄꯥꯕꯨꯡꯒꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯔꯝꯕꯅꯤ ꯄꯥꯕꯨꯡꯗꯣ ꯑꯩ ꯄꯥꯕꯨꯡꯒꯤꯗꯃꯛ ꯑꯉꯝꯕ ꯍꯣꯠꯅꯖꯒꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯍꯥꯏꯐꯝ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯑꯩ ꯈꯪꯖꯗꯦ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ ꯇꯥꯃꯣꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔꯗꯤ ꯀꯣꯛꯍꯟꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔꯕꯨ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯂꯩꯔꯦ ꯌꯨꯝꯗ ꯑꯩꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯖꯔꯤ ꯉꯁꯤꯗꯤ ꯆꯥꯛ ꯈꯔ ꯆꯥꯔꯦ ꯅꯍꯥꯟ ꯑꯩꯅ ꯂꯥꯛꯑꯝꯕ ꯃꯇꯨꯡꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯄ꯭ꯔꯣ ꯂꯥꯛꯂꯝꯃꯤ ꯍꯥꯏ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯁꯨꯒꯔ ꯋꯥꯡꯕ ꯍꯦꯟꯖꯜꯂꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯛꯁꯤ ꯑꯣꯏꯕ ꯂꯩꯕ꯭ꯔꯣ ꯂꯩꯇ꯭ꯔꯣ ꯑꯩꯅ ꯂꯥꯛꯆꯩꯁꯤ ꯀꯩꯒꯨꯝꯕ ꯁꯥꯔꯒ ꯀꯩꯒꯨꯝꯕ ꯈꯔ ꯀꯥꯟꯅꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥꯅ ꯊꯣꯏꯒꯤ ꯇꯥꯟꯅꯖꯒꯦ ꯂꯥꯛꯆꯩꯅꯤ ꯁꯥꯔꯅ ꯀꯌꯥ ꯄꯥꯝꯕꯅꯣꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯋꯥꯐꯝꯁꯦ ꯑꯩ ꯂꯧꯁꯟꯕ ꯉꯝꯗꯦ ꯌꯥꯅꯤ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯒꯦ ꯍꯟꯗꯛ ꯑꯩꯒꯤ ꯄꯣꯠ ꯈꯔ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯗꯨꯗ ꯈꯤꯇꯪ ꯁꯥꯔꯅ ꯈꯔ ꯀꯣꯝꯊꯣꯛ ꯀꯣꯝꯖꯤꯟ ꯇꯧꯒꯦ ꯁꯥꯔꯒꯤ ꯑꯋꯥꯃꯟꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯄꯤꯖꯒꯦ ꯑꯩ ꯈꯪꯖꯔꯦ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯒꯅꯨ ꯑꯩꯕꯨꯁꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯩ ꯌꯥꯝ ꯁꯦꯡꯅ ꯏꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯖꯕ ꯃꯤꯑꯣꯏꯅꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯋꯥꯐꯝꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯒꯅꯨ ꯁꯥꯔꯣꯏ ꯈꯔꯅ ꯂꯩꯄꯥꯛꯁꯤꯗ ꯑꯑꯣꯟꯕ ꯄꯣꯛꯄ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯉꯝꯃꯣꯏ ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤ ꯆꯥꯎꯈꯠꯅꯕ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔ ꯃꯇꯝꯅꯤ ꯌꯥꯔꯒꯗꯤ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯑꯩꯅ ꯑꯣꯖꯥꯕꯨꯁꯨ ꯌꯥꯝ ꯃꯨꯟꯅ ꯈꯪꯖꯩ ꯀꯔꯤꯒꯤ ꯑꯩꯒ ꯌꯥꯅꯕ ꯄꯥꯝꯃꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯕꯨ ꯑꯩ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯀꯥꯏꯅꯤꯡꯗꯕꯒꯤꯅꯤ ꯐꯔꯦ ꯑꯩꯁꯨ ꯃꯤꯉꯣꯟꯗ ꯌꯥꯝ ꯍꯥꯏꯖꯕ ꯍꯩꯅꯖꯗꯕ ꯃꯤꯁꯦ ꯋꯥꯈꯟꯗꯣ ꯃꯨꯟꯅ ꯈꯟꯕ ꯌꯥꯅꯤ ꯑꯩ ꯃꯤ ꯊꯥꯖꯒꯦ ꯑꯄꯥꯝꯕꯗꯣ ꯍꯥꯏꯕꯤꯔꯣ ꯑꯩ ꯌꯧꯖꯔꯒꯦ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ ꯃꯈꯥ ꯇꯥꯅ ꯋꯥꯐꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯛꯄꯤꯔꯛꯀꯅꯨ ꯑꯩꯕꯨ ꯁꯦꯜꯅ ꯂꯩꯔꯒ ꯁꯤꯖꯤꯟꯅꯒꯦꯅ ꯈꯟꯕꯤꯒꯅꯨ ꯌꯧꯕꯤꯔꯣ
ꯉꯥꯏꯈꯣ ꯊꯕꯛ ꯆꯠꯄꯒ ꯂꯥꯏꯔꯤꯌꯦ ꯋꯥ ꯐꯖꯅ ꯑꯝꯇ ꯉꯥꯡꯅꯈꯤꯁꯦ ꯀꯩ ꯋꯥꯅꯣ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯐꯖꯅ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯐꯖꯅ ꯁꯥꯟꯅ ꯌꯥꯗ꯭ꯔꯣ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯅꯦ ꯌꯥꯝ ꯏꯀꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯦꯟ ꯊꯧꯕ ꯍꯧꯕ ꯂꯥꯛꯑꯅꯤ ꯀꯩꯅꯣꯝꯃ ꯈꯟꯅꯈꯤꯁꯦ ꯅꯪꯅ ꯌꯥꯅꯕ ꯈꯨꯝꯀꯣ ꯑꯩ ꯂꯣꯟ ꯑꯃ ꯂꯧꯔꯒ ꯁꯤꯡꯅꯕ ꯍꯣꯠꯅꯔꯤ ꯑꯩ ꯁꯤ ꯁꯦꯂꯔꯤꯁꯤꯅꯗꯤ ꯏꯃꯨꯡꯒꯤ ꯁꯤꯜ ꯂꯥꯡꯕ ꯀꯣꯟꯅꯄꯣꯟꯇꯦ ꯑꯩꯁꯨꯅꯦ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯔꯤꯖꯥꯅꯤ ꯅꯪꯅ ꯈꯔ ꯁꯤꯜ ꯂꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯦ ꯑꯩ ꯊꯦꯡꯉꯦ ꯉꯥꯏꯈꯣ ꯀꯩꯅꯣ ꯑꯩꯗꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯆꯥꯗꯨꯅ ꯂꯩꯔꯒꯦꯅ ꯂꯥꯛꯂꯒ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯜꯂꯒ ꯀ꯭ꯌꯨꯗ ꯁꯦꯟ ꯊꯧꯕ ꯂꯥꯛꯏꯁꯤꯕꯣ ꯑꯩꯗꯤ ꯑꯩꯅꯒ ꯈꯔ ꯐꯖꯕꯁꯤꯗ ꯀꯩꯅꯥ ꯌꯦꯡꯕ ꯂꯥꯛꯂꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯂꯦꯅꯦ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕꯣ 이짤 루홍기버기네 타복 완원버기네 아두가 염세 사바가 루홍보다 붙어버가 낭주 카라탐나 홍제디아디네 시도크네드나 아이 짤레 낭네 안함네 실로로 징어 간지다 짜이에나라드나 ꯑꯁ ꯑꯩꯅꯒ ꯂꯥꯟꯕ ꯇꯥꯍꯜꯂꯤꯅꯦꯁꯦ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯊꯕꯛ ꯇꯧꯕꯗꯅꯤꯀꯣ ꯈꯜꯂꯒ ꯀꯣꯛ ꯂꯩꯁꯟꯕꯅꯤ ꯍꯣꯏꯗ ꯃꯔꯨꯞꯂ ꯂꯣꯜꯂ ꯀꯩꯅꯣ ꯇꯧꯔꯒ ꯀꯣꯛ ꯁꯤꯡꯇꯣꯛꯈꯤꯕ ꯍꯥꯏꯗꯨꯅꯤ ꯍꯩꯃꯥ ꯑꯃꯃꯨꯛ ꯂꯥꯛꯄ ꯍꯧꯔ ꯃꯥꯜꯂꯦ ꯒꯥꯔꯤ ꯈꯥꯝꯕꯩ ꯃꯈꯣꯟ ꯇꯥꯔꯤꯁꯦ 이마가 바본가 우나자라자니 이마 항벌라 이마레 솜다 이마 항벌라 이마레 ꯃꯌꯥꯝꯕ ꯑꯩꯈꯣꯏꯁꯤ ꯁꯤꯂꯤꯟꯗꯔꯒ ꯃꯥꯟꯅꯗ꯭ꯔꯥ ꯊꯣꯡꯗ ꯇꯥꯛꯊꯣꯛꯆꯕ ꯃꯥꯟꯅꯗ꯭ꯔꯥ ꯑꯩꯒꯤ ꯃꯤ ꯃꯈꯣꯏ ꯃꯔꯛꯇ ꯂꯩ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯈꯪꯉꯤꯅꯤ ꯑꯗꯨꯕꯨ ꯍꯥꯏꯅ ꯇꯥꯟꯅꯕꯁꯤ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯊꯣꯏꯕꯁꯦ ꯃꯉꯛ ꯌꯥꯝ ꯀꯜꯂꯦ ꯉꯥꯛꯄ ꯅꯪꯁꯦ ꯀꯤꯃꯟꯈ꯭ꯔꯦꯕꯣ ꯐꯥꯈꯤꯕ ꯄꯣꯠꯇꯨꯒꯤ ꯃꯄꯨꯁꯦ ꯑꯩꯅꯦꯁꯦ ꯃꯈꯣꯏ ꯂꯣꯏ ꯈꯪꯉꯕꯅꯦꯕ ꯑꯩꯒꯤ ꯏꯕꯤꯗꯦꯟꯁ ꯂꯩꯇꯕꯒꯤ ꯀꯔꯤꯝ ꯇꯧꯉꯝꯗꯕꯒꯤ ꯋꯥꯅꯤ ꯑꯁ ꯑꯩꯈꯣꯏꯒꯤꯁꯤ ꯌꯥꯝ ꯆꯝꯕ ꯊꯕꯛꯅꯤ ꯃꯤ ꯍꯥꯠꯄ ꯐꯥꯎꯕꯅꯦ ꯈꯪꯅ ꯈꯪꯅ ꯎꯅ ꯏꯕꯤꯗꯦꯟꯁ ꯂꯩꯇꯦꯅ ꯀꯔꯤꯝ ꯇꯧ ꯉꯝꯗꯦꯗꯅ evidence ꯑꯗꯨꯅꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯁꯤ ꯑꯗꯨꯗ ꯂꯩꯔꯗꯤ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯈꯨꯃꯟ ꯂꯝꯄꯥꯛꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃꯁꯨ ꯄꯤꯕꯤꯔꯦ ꯈꯨꯃꯟ ꯂꯥꯏꯅ ꯄꯨꯝꯅꯃꯛ ꯆꯥꯟꯕꯤꯕꯗꯒꯤ ꯄꯥꯕꯨꯡꯒꯤ ꯑꯅꯥꯕꯁꯨ ꯈꯔ ꯐꯒꯠꯂꯦ ꯁꯥꯔꯒꯤ ꯑꯅꯥꯕ ꯐꯒꯠꯂꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯗ ꯐꯒꯠꯂꯦ ꯑꯗꯣ ꯈꯨꯃꯟ ꯃꯧꯁꯨ ꯌꯥꯝ ꯊꯨꯅ ꯑꯣꯏꯍꯟꯕꯤꯔꯣ ꯃꯇꯥꯡ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯖꯔꯛꯀꯅꯤ ꯉꯛꯇ꯭ꯔꯥ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯐꯥꯒꯤꯗꯒꯤ ꯑꯁꯦꯡꯕ ꯑꯣꯟꯈ꯭ꯔꯤꯁꯦ ꯄꯨꯝꯅꯃꯛꯁꯦ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩ ꯇꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯃꯥꯌꯣꯛꯅꯒꯦ ꯊꯦꯡꯅꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯊꯕꯛꯁꯤꯅ ꯑꯩꯒꯤ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯋꯥꯕ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯀꯤꯕ ꯐꯥꯎꯔꯛꯂꯦ ꯀꯅꯥꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯁꯣꯟꯊꯔꯤꯗꯨꯕꯣ ꯑꯆꯧ ꯑꯁꯥꯡ ꯃꯤꯆꯪ ꯁꯪꯒ ꯂꯩꯕ ꯃꯤꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯈꯣꯏꯅ ꯂꯩꯕꯥꯛꯁꯦ ꯃꯥꯡꯅꯕ ꯁꯤꯟꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯟꯕ ꯂꯩꯇꯅ ꯊꯦꯡꯅꯒꯅꯤ ꯐꯠꯇ꯭ꯔꯕ ꯄꯣꯠꯁꯦ ꯂꯩꯕꯥꯛꯁꯤꯗ ꯂꯩꯇꯅꯕ ꯑꯗꯨꯗ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯗꯤ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗ꯭ꯔꯥꯅ ꯏꯆꯜꯒ ꯇꯣꯝꯕꯒ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯅꯥꯛꯇ ꯃꯈꯥ ꯇꯝꯊꯅꯕ ꯇꯧꯁꯤꯔꯣ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯅꯣꯏ ꯇꯥꯃꯣꯗ ꯀꯃꯥꯏꯅ ꯍꯧꯗꯣꯛꯇꯣꯏꯕ ꯃꯔꯤ ꯃꯇꯥ ꯊꯣꯛꯄꯁꯨ ꯅꯠꯇ꯭ꯔꯤ ꯌꯥꯝ ꯐꯖꯔꯣꯏꯗ ꯑꯗꯨꯗꯤ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯔꯤ ꯊꯣꯛꯅꯕ ꯍꯧꯖꯤꯛ ꯄꯨꯕꯤꯔꯣꯗꯅ ꯍꯣꯏꯅꯦ ꯃꯈꯣꯏꯅꯤꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯩꯈ꯭ꯔꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯑꯗꯨꯝ ꯇꯥꯁꯤꯟꯅꯔꯨꯅꯨ ꯍꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯅꯦ ꯃꯥꯏꯅ ꯁꯤꯟꯖꯔꯛꯑꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯀꯥꯏꯗꯅꯣꯃ ꯀꯣꯏꯔꯒ ꯑꯆꯥꯄꯣꯠ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯔꯨꯁꯦ ꯅꯈꯣꯏ ꯇꯣꯝꯕꯒ ꯏꯆꯜꯒꯒꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯩ ꯃꯧ ꯑꯣꯏꯕꯒꯤ ꯃꯪꯒ ꯃꯪꯂꯨꯕ ꯌꯥꯗ꯭ꯔꯦ ꯁꯔꯣ ꯈꯥꯟ
Hey, police ne. Hey, mati am da pao. Hello? Nơi cái tôm đó lì. Mong bang này cái lo. Hoi, ai đuôi cạp rình đó lì. Ai, mong lom xí đuôi này thóc rồi. Nahag amadi nakoy khara ne lepak se hekta sum thokpa yaroi phattaba mi sing sigi marumda asaw sang myam lei haiba se nang khangro Langlen, nangi wari ko kona sasi. Ngakta tumi leo. leiroi yam ngang khini leiroi Senang kai kapino.
तो आई केम तौद्रिसिदि आइनने मी फानब तानबदा संबल द कितंग सोकनिदा सिदि केम तौरोय कपकनुसे आई केसुम तौरोय कपकनु हाइनि ताचौना करिगुम्बा फत्तनुंदा थोगलामनि आइदि कनागा लेंगौनि आइदि ताचौ तातो नतना कनामता लೈ से अदाइना हाइनुसे हाइदेबा ताचौ केसु तौरोय युम यरोगने फजना वारी सारसेबा नि मांगना फजदे कपकनुसे इचान कपलनो करिसु तौरोये पाखलनुबा युम धनबे यारबो होय युमदा नुमि खरने पथाको स्टिच तुदी आई लागा लौथोसिको सर नुमित हमनी मुक्ति रेस लौगो मथौ ताये पाबुंग ऑफिस तगी हलागा आइगा फजना वारी सारसे आई थम्मे आई वायांग वांगनिंगदेको अंगाम ममांगसिदा वाखलदो खरा खन्थबा फै आइना सुम तांगना बंगाइना गुमसेबा Untuk show koi ta zon joy dan kan maram di koi ya ba yam hore dana nang ido na sing ngai Nakwa, Manao, na koi ni ni am phak atu mai na hai shin ga dam hoi adu ba ki dana koi shen bro ido 나한기도 센수 굴리수 폴리스를 파이는 거네. 어도 꼬나 강나라 깐다 치앙동 비화자. 노이네 프리스나 칸기도 얌 띠안저니코 노이네 마뚱데스 핸들디네 노이 아역자니코 노이 oi makoi di shoi gi ne na hana shin do kre dam makoi di ai na kai to ka da ge na ki le mi jani dana mayamba makha tara pothabati kamdauba yam thuna thadok no sensi asomdei poso hayung thungdarani oi mathang le pulai dana dum cha tha ga dam ni yam ing tam na hatu na to roi dam madu na tra di haying tung da khudung thi ba yor pa ya oi shana nang su ka dak chulu ne adu ga ne pa mo ta am dan nai khai ro she ꯊꯣ ꯇꯜꯂꯤꯕꯨꯡꯉꯣ ꯅꯪꯅ ꯌꯨꯉꯥꯎꯕꯁꯦ ꯁꯅꯥ ꯌꯥꯝꯅ ꯋꯥꯏꯌꯦ ꯃꯁꯥꯖ ꯇꯧꯕ ꯉꯝꯖꯔꯔꯣꯏ ꯅꯪꯅ ꯊꯕꯛ ꯃꯊꯪ ꯇꯧꯍꯜꯂꯛꯇꯣꯏꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯏꯕꯨꯡꯉꯣ ꯀꯥꯟꯅꯗꯦ ꯌꯨ ꯑꯗꯨꯝ ꯊꯛꯀꯦ Sir, Imam tak kakat biro, imong changje. 야래다 yare. Sibitaro. 비마 이마 사나바 야우락바니 이마 sir 이마 이제 자 세무기게 짝 짜라가 한비로 아왕기 이니 호이다기 나 하이 라이르게 답나 능tin 한비로 이사 와나바니다 호나 묵사라게 와로이다 가기 와디노 아이 자 하니 세무기게 자 하니 타키세요 헐 Imam pambio. Ba, nang kasu nungai tablet treko. Hoy sir. Pare. 비마 이붕어기 스티스 럭토카니 하이다이네 호이마 망곤데 농아로이 이몽데 놓고르게 아모 이몽 장하지라 이제가 타모가디 가롬 짝라게 이몽다 스티스 럭토카니드나 쌍기다이네 아두디 타모기 까롬다 레이럼 따레 카이노니 할시고 Sir Madam, cak-cak naga yung cak iromam ga. 비마 이신 글라스 함다 타키게
ꯏꯁꯤꯡ ꯈꯧꯔꯥꯡꯕꯒꯤ ꯋꯥꯠꯄꯁꯤꯗꯤꯅꯦ ꯆꯥꯅꯒ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯄꯣꯟꯇꯦ ꯑꯧ ꯏꯁꯤꯡ ꯑꯝꯇꯪ ꯊꯛꯈꯤꯒꯦ ꯀꯔꯤꯅꯣ ꯃꯕꯥꯅꯤꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯁꯤꯅꯤ ꯈꯪꯗꯦꯅꯦ ꯃꯆꯥꯅꯨꯄꯤꯅ ꯄꯨꯁꯤꯟꯈ꯭ꯔꯤꯅꯤꯅꯦ ꯃꯤ ꯃꯌꯨꯝꯁꯤꯗ ꯅꯠꯇꯦ ꯁ꯭ꯇꯤꯁ ꯂꯧꯊꯣꯛꯄꯗꯤ ꯃꯄꯥꯟꯗ ꯁꯨꯝ ꯂꯧꯊꯣꯛꯑꯁꯨ ꯌꯥꯏꯑꯕ ꯂꯥꯡꯂꯦꯟꯁꯤ ꯌꯥꯝ ꯉꯝꯃꯤꯀꯣ ꯍꯣꯏꯅꯦ ꯑꯩꯅ ꯉꯁꯤꯁꯤꯗ ꯂꯥꯛꯄꯁꯦ ꯅꯨꯃꯤꯠ ꯊꯕꯥꯁꯤ ꯌꯥꯝ ꯐꯩ ꯏꯃꯥ ꯄꯥꯕꯨꯡ ꯍꯜꯍꯟꯈ꯭ꯔꯒ ꯑꯩ ꯂꯩꯍꯧꯔꯁꯤꯔ ꯈꯪꯗꯦꯉꯣ ꯂꯣꯏꯔꯦ ꯋꯥꯈꯜꯒꯗꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯁꯤꯔꯥ ꯎꯏꯊꯔ ꯐꯖꯗꯦ ꯏꯕꯥꯅꯤ ꯈꯛꯇꯪ ꯀꯥꯁꯤꯗ ꯑꯩꯅ ꯆꯪꯉꯒ ꯌꯦꯡꯉꯁꯨ ꯏꯐ ꯐꯖꯔꯣꯏꯗ ꯈꯪꯗꯦꯗ ꯍꯧꯖꯤꯛꯀꯥꯟꯁꯤꯅꯅꯦ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯝ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯏꯁꯤꯡ ꯑꯁꯥꯕ ꯄꯤꯌꯣꯅ ꯑꯃꯨꯛ ꯂꯨꯝꯃꯨꯔꯦ ꯃꯦꯗꯥꯝꯒꯤ ꯏꯁꯤꯡ ꯀꯥꯎꯔꯨꯔꯦ ꯑꯩꯗꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯒ ꯂꯣꯏ ꯐꯈ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯕ ꯃꯦꯗꯥꯝ ꯌꯥꯔꯦ ꯆꯥ ꯑꯣꯏꯅ ꯊꯛꯈ꯭ꯔꯦ ꯅꯃꯥꯁꯦ ꯌꯥꯔꯦ ꯑꯩꯅ ꯍꯥꯏꯁꯤ ꯐꯥꯒꯤ ꯅꯠꯇꯦꯕ ꯄꯥꯕꯨꯡꯗꯣ ꯃꯁꯥ ꯊꯤꯅ ꯐꯔꯦꯉꯣ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯗꯩ ꯑꯗꯣ ꯂꯧꯅ ꯂꯩꯅꯔꯗꯤ ꯄꯨꯡꯐ ꯐꯔꯗꯧ ꯃꯥꯜꯂꯦ ꯄꯨꯡꯐ ꯐꯔꯅꯤꯉꯣ ꯍꯣꯏ ꯋꯥꯈꯜꯒꯗꯤ ꯃꯇꯥꯡ ꯃꯇꯝ ꯌꯥꯝ ꯆꯥꯗ꯭ꯔꯤꯀꯣ ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯒꯤꯅꯨ ꯏꯆꯜꯁꯨ ꯇꯣꯝꯕꯁꯨ ꯁꯦꯝꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤꯕ ꯍꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯔꯒꯅꯦ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯦꯕ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯇꯣꯈꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯈꯟꯅꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯝ ꯈꯟꯅꯦꯕ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯦ ꯉꯁꯤꯀꯣ ꯍꯨꯏꯂꯥꯎ ꯂꯥꯎꯔꯒ ꯀꯩꯅꯥ ꯀꯜꯍꯟꯖꯅꯤ ꯂꯥꯎꯔꯒꯦ ꯍꯣ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯌꯩꯁꯟꯅꯕꯅꯦ ꯏꯃꯥ ꯀꯩꯅꯣ ꯌꯩꯁꯤꯟꯕ ꯍꯥꯏꯔꯤꯁꯤꯕꯣ ꯑꯣꯏꯅ ꯂꯥꯎꯔꯛꯄꯗꯨꯗꯤ ꯈꯪꯉꯤꯅꯦ ꯑꯩꯈꯣꯏꯁꯨ ꯊꯣꯏꯕ ꯅꯨꯄꯤ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯅ ꯏꯆꯥꯒꯤ ꯈꯨꯗꯣꯡꯊꯤꯕꯗꯤ ꯀꯜꯂꯦ ꯍꯥꯏꯕ ꯍꯩ ꯅꯪꯅꯦ ꯅꯣꯡꯃꯅꯦ ꯈꯨꯗꯣꯡꯆꯥꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒꯅꯦ ꯊꯥꯒꯠ ꯋꯥꯍꯩꯗ ꯑꯣꯏꯔꯕꯁꯨ ꯅꯪ ꯍꯥꯏꯕ ꯀꯥꯎꯒꯨꯝ ꯀꯣꯏꯕꯅꯣ ꯑꯩꯁꯨ ꯆꯠꯆꯔꯒ ꯎꯅꯖꯒꯦꯅ ꯈꯟꯖꯔꯝꯃꯤꯅꯤ ꯆꯠꯂꯨꯅꯨꯗ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯨꯝꯕꯗꯨꯅꯦ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯗꯣ ꯃꯐꯝꯗꯣ ꯀꯌꯥ ꯅꯥꯇꯩ ꯆꯥꯕ ꯃꯐꯝ ꯅꯠꯇ ꯃꯥꯜꯂꯤꯗ ꯅꯨꯄꯥꯅ ꯍꯥꯟꯅ ꯆꯠꯄꯗꯅꯦ ꯅꯨꯄꯤ ꯑꯐꯥꯎꯕꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯅꯤꯀꯣ ꯌꯥꯔꯦꯍꯦ ꯀꯩꯅꯣ ꯄꯉꯥꯡꯗꯤ ꯍꯦꯛ ꯉꯥꯡꯉꯗ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯅꯪꯅ ꯂꯣꯏꯅꯕ ꯍꯦꯛ ꯁꯤꯜꯂꯣꯗ ꯃꯁꯤ ꯅꯨꯄꯤꯁꯤꯃ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦꯃꯤ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯃꯅꯦ ꯃꯀꯨꯒꯥꯗꯣ ꯂꯣꯏ ꯍꯨꯝꯗꯅ ꯄꯨꯈꯤꯗꯅ ꯃꯤ ꯁꯤꯟꯅꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯅꯦ ꯑꯁ ꯅꯪ ꯉꯁꯤꯁꯨ ꯑꯇꯩ ꯃꯇꯝꯗ ꯇꯥꯛꯀꯦꯗꯤ ꯂꯩꯇ꯭ꯔꯒ ꯅꯨꯄꯥ ꯃꯌꯨꯝ ꯑꯁꯤꯗ ꯃꯇꯥꯡ ꯆꯥꯗꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯃꯣꯏ ꯄꯥꯕꯨꯡꯅ ꯃꯆꯥ ꯀꯟꯈꯠꯆꯕꯁꯤꯗꯤ ꯃꯁꯤꯗꯒꯤꯅꯤ ꯂꯣꯏ ꯃꯥꯡꯉꯤꯁꯤ ꯀꯔꯤꯒꯤ ꯃꯥꯡꯗꯣꯏꯅꯣ ꯗꯥꯛꯇꯔ ꯑꯣꯏꯔꯤꯁꯤꯗꯤ ꯃꯄꯨꯔꯣꯏꯕꯁꯨ ꯑꯐꯕ ꯑꯃ ꯐꯪꯗꯣꯔꯤꯁꯤꯗꯤ ꯁꯤꯗꯕꯨ ꯀꯩꯗꯧ ꯃꯥꯡꯗꯣꯏꯅꯣ ꯈꯔ ꯐꯥꯎꯔꯤꯁꯤꯗꯤ ꯃꯃꯥ ꯅꯪ ꯂꯧꯗꯅ ꯐꯥꯎꯔꯤꯅꯤ ꯇꯁ ꯆꯠꯊꯣꯛꯑꯦ ꯃꯁꯤꯗꯤ ꯃꯅꯥꯗ ꯇꯥꯡꯉꯤꯕ ꯄꯣꯠꯀꯤ ꯆꯥꯟꯗꯦ ꯅꯨꯡꯗꯤ ꯂꯣꯏ ꯁꯦꯟꯅ ꯉꯝꯗꯕ ꯑꯁꯤ ꯂꯩꯇꯦ ꯃꯈꯣꯟ ꯍꯧꯔꯁꯨꯕꯨ ꯍꯦꯛ ꯃꯈꯣꯟ ꯍꯣꯟꯗꯦꯕ ꯁꯤꯗꯅꯤꯅꯦ ꯃꯌꯥꯝꯅ ꯁꯤꯕ ꯀꯤꯗꯅ ꯁꯦꯟ ꯊꯥꯅꯩꯁꯤ ꯃꯦꯕ ꯃꯔꯨꯕꯧꯗꯤ ꯊꯣꯛꯈꯤꯀꯣ ꯊꯣꯛꯅꯕꯗꯤ ꯀꯥꯞꯈꯤ ꯑꯃꯨꯛꯀ ꯀꯥꯞꯄꯨ ꯌꯦꯡꯒꯦꯅꯦ ꯃꯔꯨ ꯁꯣꯛꯂꯛꯏꯕꯗꯤ ꯀꯥꯟꯗꯦ ꯅꯠꯇꯦ ꯈꯨꯠ ꯆꯨꯝꯃꯣꯏꯗꯥꯟꯁꯦ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯗꯒ ꯑꯩꯈꯣꯏꯅ ꯈꯨꯠ ꯆꯨꯝꯃꯝꯃꯗꯤ ꯌꯦꯡꯅꯕ ꯐꯅ ꯃꯌꯦꯡ ꯇꯥꯔꯝꯒꯗꯕꯅꯤ ꯃꯈꯣꯟ ꯊꯣꯛꯇꯕ ꯉꯥꯛꯇꯅꯁꯨ ꯌꯥꯕ ꯅꯠꯇꯦ ꯈꯨꯠ ꯆꯨꯝꯕꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯁꯦ ꯍꯤꯔꯣꯅꯦ ꯑꯩ ꯀꯥꯞꯀꯦ ꯑꯩꯅ ꯀꯥꯞꯄꯗꯤ ꯄꯥꯜꯂꯗꯝꯅꯤ ꯌꯦꯡꯉꯨꯁꯦ ꯁꯤꯔꯣ ꯅꯪ ꯑꯃꯨꯛ ꯀꯥꯞꯄꯣ ꯀꯥꯞꯄꯣꯁꯦ ꯄꯥꯜꯂꯦ ꯑꯁ ꯌꯥꯔꯣꯏ ꯍꯟꯗꯛ ꯃꯔꯨꯁꯤ ꯇꯝ ꯌꯥꯗꯦ ꯁꯦꯟꯗ ꯄꯪꯆꯠꯇ ꯆꯠꯂꯒ ꯇꯣꯛꯑꯦ ꯉꯁꯤꯅ ꯑꯃꯨꯛ ꯅꯣꯡꯃꯩ ꯃꯔꯨ ꯄꯪꯂꯦꯡꯗ ꯇꯤꯡꯉ ꯇꯣꯛꯑꯦ
hãy nghe vấn đề mình doing practice source ಅದು doing ಬಾಜ ನೀ ಚಸ್ಲ Sorry man hey na kuyam tu dai na na kuyam tu dai ni bukan ni 실례로 우리는 놈이다 막히더니고 남자 걸리 미는 비로 왜 성전이고 아이 작작고 Hoi hoi, kok sao vậy bưng ngô? Sale đi, đi sinh bưng ngô bồi khô cô. Adu na tradi, thong hàng độc xe rồi. Nang sắc tư 다 dính cô. 당 밀에 해는 놓고 Hay mà, ta sao ba? Cái đâu ra cái sách khỉ đồ La khuo. Cái nam ta lấy trade. ꯑꯩ ꯊꯣꯏꯕꯅꯦ ꯅꯍꯥꯟ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯀꯥꯁꯤꯗ ꯆꯪꯖꯐꯝ ꯂꯧꯈꯤꯕ ꯑꯩꯒꯤ ꯈꯨꯗꯣꯡꯊꯤꯕ ꯀꯟꯕꯤꯕꯒꯤ ꯇꯧꯕꯤꯃꯜ ꯎꯠꯆꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯤꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯒꯤ Ay maram zadana thaudok dugi mamal launaba mating pangkiba nati. Ay seldo lawba ngamjaroi. Nangi sel se pubi khuo ay lawba ngamjaroi.